ꯑꯍꯥꯟꯕꯃꯛꯇꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕꯤꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯕꯨ ꯅꯆꯟꯅ ꯀꯣꯛ ꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯀ꯭ꯔꯤꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯁꯨ ꯈꯔ ꯐꯣꯡꯗꯣꯛꯆꯒꯦ꯫ ꯀ꯭ꯔꯤꯝ ꯑꯁꯤ 2024-2023 ꯂꯣꯏꯔꯝꯗꯥꯏ ꯑꯗꯥꯏꯗ ꯑꯩꯅ ꯀ꯭ꯔꯤꯝ 4-5 ꯈꯛ ꯊꯝꯖꯩ꯫ 4-5 ꯍꯥꯏꯁꯤ ꯀꯅꯥꯝꯇ ꯇꯩꯍꯟꯗꯦ꯫ ꯑꯩꯒꯤ ꯏꯃꯨꯡ, ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ, ꯑꯩꯒꯤ ꯆꯤꯆꯦ, ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ, ꯑꯩꯈꯣꯏ ꯈꯛꯇꯪ ꯍꯥꯟꯅ ꯇꯩꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏ ꯃꯍꯤꯡ ꯀꯣꯛꯑꯦ, ꯌꯥꯝ ꯅꯥꯟꯊꯣꯛꯑꯦꯅ ꯍꯥꯏꯔꯦ꯫ ꯑꯗꯒꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯆꯥꯟꯅꯖꯩ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯂꯣꯏꯅꯃꯛ ꯆꯥꯟꯅꯖꯔꯦꯅ ꯈꯜꯂꯦ꯫ ꯑꯗꯒꯤ ꯃꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃꯅ ꯅꯪ ꯃꯥꯏꯗꯣ ꯌꯥꯝꯅ ꯅꯥꯟꯊꯣꯛꯑꯦ, ꯀꯗꯥꯏꯗꯒꯤ ꯀ꯭ꯔꯤꯝꯅꯣꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯀ꯭ꯔꯤꯝ 5-6 ꯀ꯭ꯂꯤꯅꯤꯛꯇ ꯊꯝꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯃꯛꯅ ꯃꯌꯥꯝ ꯑꯃ ꯊꯝꯈꯤꯕ ꯅꯠꯇꯦ, ꯑꯗꯨꯝ ꯂꯩꯀꯥꯏꯒꯤ ꯃꯤ 1-2 ꯈꯛ ꯇꯩꯅꯈꯤ꯫ ꯑꯗꯨꯃꯛꯅ ꯀꯛꯆꯤꯡ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯈꯪꯅꯕꯁꯨ ꯅꯠꯇꯦ꯫ ꯁꯤꯗꯒꯤ ꯀ꯭ꯔꯤꯝ 2-3 ꯈꯛꯇꯪ ꯊꯝꯃꯒ ꯂꯥꯛꯄꯅꯤ꯫ ꯅꯣꯡꯃ 2025 ꯑꯩ ꯂꯨꯍꯣꯡꯉꯦ, ꯃꯦꯒꯤ ꯗꯦꯠ 30ꯗ ꯂꯨꯍꯣꯡꯉꯦ꯫ ꯖꯨꯟꯗ ꯇꯥꯏꯉꯣꯅ ꯏꯈꯧ ꯈꯪꯍꯧꯗꯅ ꯇꯥꯏꯉꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯕ꯭ꯂꯣꯛ ꯅꯝꯖꯕ ꯂꯥꯛꯄꯅꯤ꯫ ꯑꯩꯅ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯕꯤꯌꯣꯅ ꯀꯧꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯇꯥꯏꯉꯣꯅ ꯑꯗꯨꯗ ꯃꯥꯅ ꯕ꯭ꯂꯣꯛꯁꯤ ꯅꯝꯈ꯭ꯔꯦ, ꯅꯪꯒꯤ ꯀ꯭ꯔꯤꯝꯗꯣ ꯑꯃꯨꯛꯇꯪ ꯄꯤꯌꯨ ꯍꯥꯏꯔꯒ ꯃꯥꯁꯤ ꯆꯠꯈ꯭ꯔꯦ꯫ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯎꯔꯦ ꯇꯥꯏꯉꯣꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯑꯁꯤꯐꯥꯎꯗ ꯑꯩ ꯗꯣꯛꯇꯔ ꯁꯥꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯩ ꯇꯥꯏꯉꯣꯗ ꯐꯣꯟ ꯇꯧꯔꯒ ꯇꯥꯏꯉꯣ ꯅꯪ ꯗꯣꯛꯇꯔ ꯕꯣꯅꯤꯂꯥꯗꯣ ꯀꯛꯊꯠꯂꯣ, ꯕꯣꯅꯤꯂꯥ ꯀ꯭ꯂꯤꯅꯤꯛ ꯍꯥꯏꯌꯣ, ꯑꯩꯒꯤꯗꯤ ꯃꯤꯡꯗ ꯀ꯭ꯂꯤꯅꯤक ꯍꯥꯡꯕꯅꯤꯅ ꯍꯥꯏꯕꯗꯒꯤ ꯇꯥꯏꯉꯣꯅ ꯗꯣꯛꯇꯔ ꯕꯣꯅꯤꯂꯥꯗꯣ ꯀꯛꯊꯠꯂꯒ ꯕꯣꯅꯤꯂꯥ ꯀ꯭ꯂꯤꯅꯤꯛꯅ ꯏꯌꯦ꯫ ꯚꯤꯗꯤꯑꯣꯁꯤꯗ ꯃꯥꯅ ꯚ꯭ꯌꯨꯁ ꯌꯥꯝꯈ꯭ꯔꯕꯅꯤꯅ ꯕꯣꯅꯤꯂꯥꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯍꯥꯏꯔꯒ ꯑꯩ ꯇꯥꯏꯉꯣꯒꯤ ꯈꯜꯂꯒ ꯑꯩ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ ꯑꯗꯨꯒꯤꯗꯨꯗꯤ꯫ ꯉꯁꯤꯐꯥꯎꯗ ꯑꯩ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯗ ꯑꯩ ꯗꯣꯛꯇꯔ ꯁꯥꯈꯤꯕ ꯂꯩꯖꯗꯦ꯫ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ, ꯐꯦꯁꯕꯨꯛꯇꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗ ꯑꯩꯒꯤ ꯀꯦꯕꯤꯟ ꯀ꯭ꯔꯨ, ꯖꯦꯠ ꯑꯦꯌꯔꯋꯦꯖ, ꯕꯤꯁꯇꯔꯥ ꯂꯣꯏꯅꯃꯛ ꯊꯥꯔꯒ ꯊꯝꯕꯅꯤ꯫ ꯑꯩꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄꯒꯤ ꯗ꯭ꯔꯦꯁ ꯐꯥꯎꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯑꯣꯏꯅ ꯊꯝꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯤ ꯏꯁꯣꯔꯁꯤꯅ ꯁꯥꯈꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯀ꯭ꯔꯤꯝ ꯑꯁꯦ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯁꯨꯝ ꯄꯥꯝꯅꯔꯛꯑꯦ꯫ ꯄꯥꯝꯅꯔꯛꯄꯁꯤꯗ ꯇꯥꯏꯉꯣꯁꯤꯗ ꯕꯣꯅꯤꯂꯥ ꯅꯪ ꯅꯣꯡꯉꯥꯜꯂ ꯐꯣꯟ ꯇꯧꯔꯛꯑꯦ, ꯅꯪ ꯀ꯭ꯔꯤꯝ ꯈꯔ ꯊꯝꯕꯤꯌꯣ, ꯕꯣꯅꯤꯂꯥ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯥꯝꯃꯦ ꯍꯥꯏꯕꯒꯤ ꯑꯩ ꯇꯥꯏꯉꯣꯗ ꯄꯤꯊꯔꯒ ꯌꯣꯜꯂꯦ꯫ ꯇꯥꯏꯉꯣꯅ ꯌꯣꯟꯕꯤꯔꯦ ꯑꯩꯒꯤ ꯀ꯭ꯔꯤꯝꯁꯦ꯫ ꯑꯗꯒꯤ ꯀ꯭ꯔꯤꯝꯁꯦ ꯑꯩꯅ ꯊꯑꯣꯏꯀꯤ ꯃꯌꯥꯝꯒꯤ ꯃꯃꯥꯏ ꯁꯣꯛꯍꯜꯂꯒꯦ, ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯁꯨꯃꯥꯏꯅꯃꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯊꯥꯖꯗꯦ꯫ ꯑꯩꯒꯤ ꯂꯩꯔꯤꯕ ꯏꯔꯝꯗꯝꯕꯨ ꯀꯣꯟꯕꯤꯔꯤꯕ ꯑꯩꯒꯤ ꯏꯕꯨꯙꯧ ꯈꯝꯅꯥꯡꯕ ꯏꯁꯣꯔꯅ ꯁꯥꯈꯤꯅꯤ꯫ ꯑꯩ ꯄꯜꯂꯒ ꯋꯥꯁꯛꯏ꯫ ꯑꯩ ꯏꯁꯥꯃꯛ ꯇꯩꯖꯩ, ꯑꯩꯒꯤ ꯅꯨꯄꯥ ꯇꯩ, ꯑꯩꯒꯤ ꯏꯃꯥ, ꯑꯩ ꯂꯣꯏꯅꯃꯛ ꯇꯩ ꯁꯤꯒꯤ ꯀ꯭ꯔꯤꯝꯁꯤꯡꯁꯦ꯫ ꯑꯗꯨꯒ ꯍꯣꯏ ꯑꯩꯈꯣꯏꯕꯨꯗꯤ ꯆꯥꯅꯩꯀꯣ, ꯆꯥꯅꯗꯕ ꯈꯔꯁꯨ ꯌꯥꯎꯔꯝꯂꯦ, ꯆꯥꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤ꯫ ꯆꯥꯅꯗꯕꯁꯤꯡꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯌꯥꯝ ꯁꯣꯏꯔꯦ, ꯑꯩ ꯌꯥꯝ ꯂꯥꯟꯖꯔꯦ꯫ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯁꯨꯃꯥꯏꯅ ꯃꯥꯏ ꯁꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯁꯨꯛꯈꯪ ꯈꯪꯖꯗꯦ꯫ ꯏꯁꯣꯔꯅꯁꯨ ꯁꯥꯈꯤꯅꯤ, ꯏꯁꯣꯔꯁꯨ ꯎꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯗꯔꯃꯥꯇꯣꯂꯣꯖꯤꯁ ꯇꯥꯟꯅꯔꯒ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯁꯣꯛꯏꯕ ꯏꯆꯦ, ꯏꯃꯥ, ꯏꯗꯣꯝꯆꯥ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯂꯦꯞꯆꯔꯤ, ꯑꯩ ꯌꯦꯡꯖꯒꯅꯤ꯫ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯖꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯒꯤ ꯐꯣꯟꯒꯤ ꯏꯕꯨꯡꯁꯤꯡꯅ ꯂꯧꯁꯤꯟꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯄꯥꯎ ꯐꯥꯎꯖꯔꯛꯇꯕꯅꯤ꯫ ꯏꯕꯨꯡꯁꯤꯡꯅ ꯍꯦꯛ ꯄꯤꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯝ ꯑꯁꯤ ꯃꯌꯥꯝ ꯑꯃ ꯌꯣꯟꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯑꯣꯏꯅ ꯇꯥꯏꯉꯣꯅ ꯁꯤ ꯃꯌꯥꯝꯁꯦ ꯌꯣꯜꯂꯁꯦꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤ ꯂꯥꯛꯀꯅꯤꯅ ꯍꯥꯏꯕꯒꯤꯗꯃꯛꯇ ꯌꯣꯟꯈꯤꯕꯅꯤ꯫ ꯖꯨꯂꯥꯏ ꯊꯥꯗꯒꯤ ꯌꯣꯟꯕ ꯍꯧꯔꯛꯄꯅꯤ ꯀ꯭ꯔꯤꯝꯁꯤꯗꯤ꯫ ꯌꯥꯝꯅ ꯌꯣꯟꯕꯁꯤ ꯖꯨꯂꯥꯏ, ꯁꯦꯞꯇꯦꯝꯕꯔ ꯊꯥ 4 ꯉꯥꯏꯔꯤ꯫ ꯊꯥ 4ꯁꯤꯗ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯝ 39,000 ꯌꯣꯟꯈꯤꯕ ꯅꯠꯇꯦ꯫ 4.7 ꯏꯕꯗꯨꯗ ꯇꯥꯏꯉꯣꯅ 447K ꯍꯥꯏꯔꯒ ꯏꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯣ ꯁꯣꯏꯕ ꯉꯥꯛꯇꯅꯦ꯫ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯛ ꯌꯥꯝꯅ ꯀ꯭ꯔꯤꯝ ꯌꯣꯟꯈꯤꯕꯗꯤ ꯂꯩꯇꯦ꯫ ꯑꯃꯨꯛꯀ ꯍꯟꯅ ꯑꯩ ꯏꯕꯨꯡ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯜꯂꯣ ꯃꯌꯥꯝ, ꯍꯧꯖꯤꯛ ꯕꯣꯅꯤꯂꯥ ꯀ꯭ꯔꯤꯝꯒꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯟꯅ ꯚꯥꯏꯔꯦꯜ ꯆꯠꯂꯤꯗꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯀ꯭ꯔꯤꯝꯗ ꯁꯤꯖꯤꯟꯅꯩ꯫ ꯑꯩꯁꯨ ꯂꯥꯏꯕꯛꯇ ꯎꯔꯤꯡꯒꯤ ꯂꯩꯕꯅꯤ꯫ ꯑꯗꯣ ꯂꯥꯏꯕꯛꯇ ꯗꯥꯛ ꯈꯔ ꯑꯗꯨꯝ ꯎꯕꯤꯔꯝꯒꯅꯤ ꯃꯌꯥꯝꯁꯨꯀꯣ꯫
ꯑꯗꯨꯒ ꯃꯣꯏꯅ 7 daysꯇ whitening ꯑꯣꯏ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯗꯤ ꯀꯩꯁꯨ ꯑꯣꯏꯗꯦ ꯅꯨꯃꯤꯠ 14-15ꯅꯤꯃꯨꯛꯁꯤꯗꯤ ꯍꯦꯟꯅ ꯏꯁꯥꯒꯤ ꯀꯨꯆꯨꯗꯒꯤꯗꯤ ꯍꯦꯟꯅꯕꯨ ꯃꯨꯁꯜꯂꯦꯀꯣ ꯑꯗꯨꯗꯤ ꯑꯩꯁꯦ ꯇꯩꯔꯔꯣꯏꯒꯦ ꯀꯥꯏꯅ ꯑꯩꯁꯦ ꯂꯦꯞꯄꯨꯔꯦ ꯑꯗꯩꯗꯤ ꯑꯩꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯏꯆꯦ ꯑꯃꯁꯨ ꯇꯩ ꯑꯗꯣ ꯃꯥꯗꯤ ꯃꯃꯥꯏꯁꯦ ꯍꯥꯟꯅ ꯃꯍꯤꯡ ꯌꯥꯝ ꯂꯩꯔꯝꯕꯗꯣ ꯂꯣꯏꯅ ꯐꯔꯦꯕ ꯑꯗꯨ ꯐꯔꯦ ꯈꯪꯕꯗꯒꯤꯗꯤ ꯃꯥꯒꯤ ꯑꯗꯨ ꯐꯕ ꯃꯇꯨꯡꯗꯒꯤꯗꯤ ꯏꯃꯥꯟꯅꯕꯤꯒ ꯑꯩꯒꯁꯦ ꯂꯩꯔꯒ ꯇꯩꯈꯤꯕꯅꯦꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯍꯤꯡ ꯂꯩꯇꯦ ꯑꯩꯗꯤ ꯀꯨꯆꯨ ꯉꯧꯅꯕ ꯍꯥꯏꯅ ꯇꯩꯕꯅꯦ ꯑꯗꯣ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯍꯦꯟꯅ ꯃꯨꯁꯜꯂꯦ ꯑꯥꯐꯇꯔ 15 days ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯏꯁꯥꯁꯦ ꯌꯦꯂꯣꯏꯁ ꯀꯥꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯦꯀꯣ ꯒ꯭ꯂꯣ ꯀꯥꯔꯒ ꯉꯧꯊꯣꯛꯑꯦꯕ ꯑꯗꯨꯒ ꯗꯥꯛꯄꯨꯗꯤ ꯈꯔ ꯂꯩꯔꯦ ꯎꯔꯤꯡ ꯊꯨꯡꯕꯒꯤ ꯂꯥꯏꯕꯛꯇ ꯑꯗꯨ ꯇꯥꯔꯁꯨ ꯑꯩꯅ ꯑꯗꯨꯝ ꯅꯝꯐꯨꯗ ꯑꯗꯨꯝ ꯁꯤ ꯀ꯭ꯔꯤꯝꯁꯤꯃꯗꯤ ꯂꯣꯏꯐꯥꯎ ꯇꯩꯔꯒꯦꯗꯥꯅ ꯑꯗꯨꯝ ꯇꯩꯕꯅꯦꯕ ꯑꯗꯣ ꯎꯔꯤꯡ ꯑꯅꯧꯕ ꯑꯣꯏꯅꯗꯤ ꯊꯨꯡꯉꯛꯇ꯭ꯔꯦ ꯇꯩꯕ ꯍꯧꯔꯛꯄ ꯑꯗꯥꯏꯗ ꯊꯨꯡꯈꯤꯕꯗꯣ ꯑꯗꯨꯗꯨꯒꯤ ꯗꯥꯛ ꯈꯛꯇ ꯉꯥꯏꯔꯦꯀꯣ ꯉꯧꯕ ꯉꯧꯔꯗꯤ ꯗꯥꯛꯇꯨꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯍꯤꯗꯥꯛ ꯑꯃ ꯇꯩꯔꯁꯨ ꯇꯩꯔꯒꯦ ꯃꯣꯂꯣꯝ ꯇꯩꯔꯁꯨ ꯇꯩꯔꯒꯦ ꯀꯥꯏꯅ ꯈꯜꯂꯒ ꯉꯧꯅꯤꯡꯕꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯃꯍꯤꯡꯗꯤ ꯐꯖꯅ ꯐꯔꯦ ꯃꯥꯒꯤꯗꯤ ꯀꯩꯝꯇ ꯎꯔꯤꯡꯁꯨ ꯊꯨꯡꯗꯦ ꯑꯗꯣ ꯃꯃꯥꯏꯁꯦ ꯗ꯭ꯔꯥꯏ ꯑꯣꯏꯕꯅꯦꯕ ꯍꯥꯟꯅꯗꯤ ꯌꯧꯅ ꯗ꯭ꯔꯥꯏ ꯑꯣꯏꯕꯗꯨꯅ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯩꯗꯤ ꯑꯣꯏꯂꯤ ꯌꯥꯝ ꯑꯣꯏꯕꯅꯦ ꯑꯗꯨꯗꯨꯅ ꯃꯥꯜꯂꯦꯕ ꯎꯔꯤꯡ ꯊꯣꯛꯏꯁꯦ ꯏꯆꯦꯗꯤ ꯗ꯭ꯔꯥꯏ ꯑꯣꯏꯕꯅꯤꯅ ꯎꯔꯤꯡ ꯊꯣꯛ Facebook ꯊꯥꯒꯠꯂꯣꯏꯀꯣ ꯑꯩ Facebook ꯊꯥꯒꯠꯂꯣꯏ ꯃꯤꯗꯣ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯅꯤꯂꯥ ꯀ꯭ꯔꯤꯝꯅꯤ ꯅꯥꯏꯠ ꯀ꯭ꯔꯤꯝꯅꯤ ꯍꯧꯖꯤꯛ ꯁꯤ ꯅꯥꯏꯠ ꯀ꯭ꯔꯤꯝ ꯊꯨꯞꯆꯟꯈ꯭ꯔꯦ ꯈꯥꯕꯒꯤ ꯁꯟꯁꯀ꯭ꯔꯤꯟ ꯑꯝꯇ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯂꯩꯗꯧ ꯉꯥꯏꯖꯔꯤ ꯍꯩꯁꯤꯡꯅ ꯄꯥꯜꯂꯦ ꯅꯣꯏ ꯅꯇꯩ ꯏꯅꯥꯎ ꯅꯌꯨꯝ ꯄꯥꯟꯕꯗ ꯌꯥꯝ ꯍꯩꯁꯤꯡꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯦ ꯑꯉꯥꯡꯅ ꯃꯥꯏꯕ ꯁꯥꯔ ꯃꯪ ꯈꯟꯕ ꯀꯥꯡꯕꯨꯖꯥ ꯁꯟꯁꯀ꯭ꯔꯤꯟ ꯉꯥꯏꯖꯔꯤ ꯑꯩꯈꯣꯏ ꯈꯧꯔꯥꯡꯅ ꯅꯠꯇ꯭ꯔꯒ ꯁꯟꯁꯀ꯭ꯔꯤꯟ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯒꯅ ꯂꯨꯄꯥ 1,500 ꯍꯟꯇꯣꯛꯄꯤꯔꯛꯑꯣ ꯁꯤ ꯀ꯭ꯔꯤꯝꯁꯦ ꯂꯩ ꯃꯇꯝꯗ ꯁꯥꯏꯠ ꯏꯐꯦꯛ ꯂꯩꯕ꯭ꯔꯥ ꯌꯥꯝ ꯍꯪꯉꯦ ꯃꯗꯩꯅ ꯍꯥꯏꯌꯦ ꯁꯤꯒꯤ ꯀ꯭ꯔꯤꯝꯁꯦ ꯁꯥꯏꯠ ꯏꯐꯦꯛ ꯂꯩꯇꯕꯩꯅꯤ ꯏꯕꯦꯝꯃꯒꯤ ꯕꯣꯂꯤꯅꯥ ꯀ꯭ꯂꯤꯅꯤꯛꯀꯤ ꯂꯣꯒꯣ ꯑꯃ ꯍꯥꯞꯄꯤꯁꯦ ꯁꯤꯗꯤ ꯄꯪꯌꯣꯟꯗ ꯌꯣꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯤꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯇꯧꯔꯒ ꯇꯧꯕꯅꯦ ꯍꯥꯏꯕꯗꯤ ꯅꯪ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯗꯅ ꯑꯗꯣꯝꯗ ꯍꯥꯏꯗꯣꯛꯑꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯥꯏꯠ ꯏꯐꯦꯛꯇꯤ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯀ꯭ꯔꯤꯝꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯛꯏꯁꯦ ꯆꯍꯤ 2.5 almost 3 years ꯃꯨꯛ ꯁꯨꯔꯦꯕꯀꯣ ꯇꯥꯏꯉꯣ ꯁꯤꯒꯤꯁꯤꯗ ꯀꯝꯄ꯭ꯂꯦꯟꯗꯤ ꯃꯤ ꯉꯁꯤ ꯐꯥꯎꯕ ꯀꯝꯄ꯭ꯂꯦꯟꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯩ ꯀ꯭ꯔꯤꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯋꯤꯛꯁꯤꯗ 5,000 ꯃꯨꯛꯀꯤ ꯀ꯭ꯔꯤꯝꯁꯦ ꯁꯄ꯭ꯂꯥꯏ ꯇꯧꯔꯝꯅꯤꯀꯣ ꯃꯃꯥꯡ ꯊꯥ ꯑꯣꯏꯗꯣꯏ ꯑꯣꯏꯔꯝꯅꯤ ꯃꯃꯥꯡ ꯊꯥꯗꯁꯨ ꯑꯗꯨꯃꯥꯏꯅ ꯀ꯭ꯔꯤꯝꯁꯦ ꯃꯤ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟ ꯂꯩꯕꯩ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ almost 10,000 ꯃꯨꯛꯇꯤ ꯑꯩꯈꯣꯏꯅꯤ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯁꯤꯗ ꯀꯝꯄ꯭ꯂꯦꯟꯗꯤ ꯑꯝꯇ ꯂꯥꯛꯇꯦ ꯍꯧꯖꯤꯛ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯇꯦ ꯐꯤꯗꯕꯦꯛꯇ ꯐꯖꯔꯦ ꯅꯥꯟꯊꯣꯛꯑꯦ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯅꯦ ꯑꯗꯒꯤ ꯅꯪꯅ ꯇꯩꯕꯒꯤ ꯑꯗꯒꯤ ꯅꯤꯌꯣꯝꯕꯨꯗꯤ ꯂꯣꯏꯅ ꯈꯪꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯋꯥꯔꯤꯅꯤ ꯊꯥ 5-6 ꯌꯨꯁ ꯇꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯌꯨꯁ ꯇꯧꯖꯒꯦ ꯅꯥꯏꯠ ꯀ꯭ꯔꯤꯝ ꯑꯗꯒꯤ ꯃꯁꯨꯔꯥꯏꯖꯔ ꯁꯔꯨꯛ ꯌꯥꯎꯕꯅꯤꯅ ꯅꯥꯏꯠ ꯀ꯭ꯔꯤꯝ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯎꯕꯅꯤ ꯇꯧꯖꯒꯦ ꯑꯗꯨꯝ ꯍꯥꯏꯗꯅ ꯑꯗꯨꯗ ꯍꯥꯏꯔꯛꯑꯣ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯤꯗꯤꯀꯣ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯁꯤꯒꯤꯁꯦ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯔꯨꯇꯤꯟ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯍꯤꯡ ꯂꯩꯕ ꯍꯥꯏꯗꯤ ꯏꯆꯦ ꯏꯃꯥ ꯂꯩꯗꯅꯀꯣ ꯃꯣꯏꯅ ꯑꯗꯨꯝ ꯍꯪꯉꯛꯄꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯩꯒꯗ꯭ꯔꯥꯅ ꯍꯪꯉꯦꯕ ꯑꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄꯗꯤ ꯇꯩꯗ꯭ꯔꯁꯨ ꯌꯥꯏ ꯇꯩꯒꯦꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯀꯣꯔꯁ ꯑꯃꯗꯤ ꯂꯣꯏꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯦꯟꯇꯤꯕꯥꯌꯣꯇꯤꯛꯇꯕꯨ ꯆꯥꯔꯁꯨ ꯂꯥꯏꯍꯧꯗꯨ 2 daysꯇ ꯐꯔꯦ